ma'am ai mamta notice mung da han beng bri ma'am puno na taram nok seri aduga hana subscribe to biro ma'am puno muk so ina thank you haina ko nan jari ko ma'am adu ma'am hana gum na ngasi su ma'am gi apam bala khotere ko ngasi di nga atoy ba thong ba yawre ko aduga ataw ba yawre aduga ma'am gi ai la fu iron ba ma'am excited obiram do ma lai sam so excited ore ko kaya ma'am na di ai mi yaw ka ai mi yaw ka do ma'am ngasi se maming di am me ba ko ado ina phone do ina tawdre ꯆꯦꯗꯣ ꯏꯁꯜꯂ ꯊꯝꯕꯗꯣ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯑꯩꯅ ꯂꯤꯁ ꯁꯦꯝꯗꯣꯛꯆꯔꯦꯕꯀꯣ ꯕꯣꯏꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯕꯣꯏꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯣꯝꯗꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩ ꯃꯤꯡ ꯉꯁꯤꯗꯤ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯍꯥꯟꯅꯒꯨꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯡ ꯄꯥꯊꯣꯛꯆꯔꯛꯀꯦ ꯔꯦꯛꯁ ꯂꯥꯏꯔꯂꯥꯛꯄꯝꯅ ꯉꯥ ꯊꯣꯡꯕꯅ ꯍꯥꯏꯕꯤꯔꯛꯑꯦ ꯔꯦꯅꯨꯕ꯭ꯂꯥ ꯆꯣꯡꯊꯥꯝꯅ ꯉꯥ ꯊꯣꯡꯕ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯩ ꯂꯐꯨ ꯏꯔꯣꯝꯕꯗ ꯁꯤꯟꯖꯔꯒꯦ ꯅꯤꯡꯊꯧꯖꯝ ꯁꯅꯥꯇꯣꯝꯕꯅ ꯂꯐꯨ ꯏꯔꯣꯟꯕꯒ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤꯒ ꯍꯥꯏꯕꯁꯤ ꯂꯐꯨ ꯏꯔꯣꯟꯕꯗꯤ ꯃꯥꯒꯤꯁꯤ ꯌꯥꯎꯖꯔꯦ ꯑꯗꯨ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯦꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯂꯨꯁꯤꯌꯥ ꯀꯦꯔꯥꯏꯁꯅ ꯉꯥ ꯑꯇꯥꯎꯕ ꯄꯥꯟ ꯏꯔꯣꯟꯕ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯄꯥꯟꯗꯤ ꯏꯔꯣꯟꯖꯗ꯭ꯔꯦ ꯂꯐꯨ ꯏꯔꯣꯟꯕꯅ ꯁꯤꯟꯖꯔꯦ ꯑꯗꯨ ꯃꯅꯤ ꯑꯣꯀ꯭ꯔꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯂꯐꯨ ꯏꯔꯣꯟꯕꯗꯤ ꯃꯥꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯟꯗꯦꯞ ꯁꯥꯅꯦ ꯂꯐꯨ ꯏꯔꯣꯟꯕ ꯑꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏꯒ ꯎꯇꯤꯒ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯣ ꯑꯩ ꯂꯐꯨ ꯏꯔꯣꯟꯕꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤꯗꯤ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯔꯦꯛꯁ ꯄꯨꯁꯄꯥ ꯑꯣꯏꯅꯥꯝꯅꯀꯣ ꯉꯥ ꯑꯇꯥꯎꯕ ꯁꯤꯡꯖꯨꯅ ꯉꯥ ꯑꯇꯥꯎꯕꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨꯗꯤ ꯇꯧꯖꯗ꯭ꯔꯦꯀꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯔꯦꯛꯁ ꯂꯥꯏꯁꯝꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯍꯥꯏꯕꯤꯔꯛꯄꯅꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯂꯣꯏ ꯊꯣꯡꯉꯦ ꯁꯤꯗꯩꯁꯤꯗ ꯑꯗꯒꯤꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯛꯇꯣꯔꯤꯌꯥꯅ ꯉꯥ ꯑꯇꯥꯎꯕ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯉꯥ ꯑꯇꯥꯎꯕꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯑꯩ ꯊꯥꯡꯖꯤꯡꯗꯤ ꯃꯦꯠꯆꯗ꯭ꯔꯦꯀꯣ ꯊꯥꯡꯖꯤꯡ ꯅꯠꯇ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯃꯦꯠꯄꯗ ꯑꯩ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯖꯦꯁꯤ ꯆꯥꯟ ꯉꯥꯗ ꯁꯣꯏꯕꯨꯝ ꯊꯣꯡꯕꯅꯦ ꯉꯥꯒ ꯁꯣꯏꯕꯨꯝꯒꯗꯤ ꯑꯩ ꯉꯁꯤꯗꯤ ꯍꯥꯞꯆꯗ꯭ꯔꯦꯀꯣ ꯉꯥ ꯈꯛ ꯊꯣꯡꯉꯩꯁꯤꯗ ꯃꯥꯏ ꯑꯃꯨꯛ ꯂꯧꯈꯠꯆꯔꯦ ꯑꯗꯨꯒ ꯖꯦꯅꯤ ꯐꯥꯎꯃꯩ ꯉꯥ ꯊꯣꯡꯕ ꯍꯥꯏꯅ ꯍꯥꯏꯌꯦ ꯊꯥꯡꯖꯤꯡ ꯑꯗ ꯂꯥꯏꯋꯥ ꯏꯔꯣꯟꯕꯅ ꯍꯥꯏ ꯑꯗꯣ ꯑꯩ ꯉꯥ ꯊꯣꯡꯕꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯂꯥꯏꯋꯥ ꯊꯥꯡꯖꯤꯡꯗꯤ ꯑꯩ ꯃꯦꯠꯆꯗ꯭ꯔꯦꯀꯣ ꯃꯊꯪ ꯑꯃꯨꯛ ꯑꯩ ꯃꯤꯡ ꯄꯥꯊꯣꯛꯆꯒꯦ ꯁꯦꯔꯥꯚꯥꯅꯨ ꯍꯥꯏꯕ ꯉꯥ ꯊꯣꯡꯕ ꯍꯥꯏꯕꯤꯔꯛꯑꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯁꯦꯂꯤꯅꯥ ꯆꯣꯡꯊꯥꯝꯅ ꯄꯥꯟ ꯏꯔꯣꯟꯕ ꯉꯥ ꯑꯇꯥꯎꯕ ꯄꯥꯟꯗꯤ ꯂꯣꯟꯖꯗ꯭ꯔꯦ ꯉꯥ ꯑꯇꯥꯎꯕꯁꯤ ꯂꯩꯔꯦ ꯔꯣꯃꯥ ꯗꯦꯕꯤꯅ ꯉꯥ ꯑꯇꯥꯎꯕ ꯑꯗꯨꯒ ꯏꯔꯣꯟꯕ ꯍꯥꯏ ꯉꯥ ꯑꯇꯥꯎꯕꯁꯤ ꯂꯩꯔꯦꯀꯣ ꯏꯔꯣꯟꯕꯅ ꯁꯤꯗ ꯂꯩꯔꯦ ꯂꯐꯨ ꯏꯔꯣꯟꯕ ꯁꯤꯟꯖꯔꯦ ꯄꯤꯡꯀꯤ ꯃꯉꯥꯡꯅ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯉꯥ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯏꯕꯨꯝꯗꯤ ꯏꯔꯣꯟꯖꯗ꯭ꯔꯦ ꯑꯗꯨꯒ ꯂꯐꯨ ꯏꯔꯣꯟꯕꯅ ꯁꯤꯟꯖꯟꯖꯔꯦ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥ ꯂꯥꯏꯃꯌꯨꯝꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯍꯥꯏ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯇꯣꯡꯕ꯭ꯔꯝ ꯙꯅꯆꯟꯗ꯭ꯔꯅ ꯉꯥ ꯑꯇꯥꯎꯕ ꯄꯥꯟ ꯏꯔꯣꯟꯕ ꯉꯥ ꯑꯇꯥꯎꯕꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯀꯔꯤ ꯂꯐꯨ ꯏꯔꯣꯟꯕꯅ ꯃꯌꯥꯝ ꯁꯤꯟꯖꯔꯦꯀꯣ ꯊꯃꯣꯏ ꯑꯗꯒꯤ ꯊꯃꯣꯏꯅ ꯉꯥ ꯑꯇꯥꯎꯕꯁꯤꯗ ꯂꯩꯔꯦꯀꯣ ꯃꯥꯏꯁꯨ ꯁꯣꯃꯔꯦꯟꯗꯣ ꯈꯥꯡꯉꯦꯝꯕꯝꯅ ꯉꯥ ꯑꯇꯥꯎꯕ ꯇꯥꯎꯔꯒ ꯊꯣꯡꯕ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯉꯥ ꯇꯥꯎꯔꯒꯗꯤ ꯊꯣꯡꯖꯗ꯭ꯔꯦ ꯑꯗꯨꯗ ꯉꯥ ꯍꯥꯏꯕꯗꯨꯗ ꯑꯩ ꯁꯣꯝꯒꯤ ꯃꯤꯡ ꯂꯧꯈꯠꯆꯕꯅꯤꯀꯣ ꯉꯥ ꯇꯥꯎꯔꯒꯗꯤ ꯑꯩ ꯊꯣꯡꯉꯦ ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯎꯕ ꯀꯥꯟꯗ ꯃꯤꯡ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯊꯣꯛꯆꯣꯝ ꯁꯤꯂꯥꯅ ꯍꯥꯏꯌꯦ ꯉꯥꯍꯩ ꯊꯣꯡꯕ ꯉꯥꯍꯩꯁꯦ ꯑꯩ ꯊꯣꯡꯖꯗ꯭ꯔꯦꯀꯣ ꯉꯁꯤꯁꯦ ꯕꯥꯎ ꯍꯥꯏꯗꯣꯔꯦ ꯕꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯦꯀꯣ ꯑꯗꯒꯤ ꯆꯅꯨꯈꯛ ꯍꯥꯏ ꯉꯥ ꯑꯇꯥꯎꯕꯅ ꯉꯥ ꯑꯇꯥꯎꯕꯁꯤ ꯂꯩꯔꯦꯀꯣ ꯑꯗ ꯃꯦꯔꯤꯅꯥ ꯆꯤꯡꯉꯥꯕꯝꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯤ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯃꯤꯡ ꯄꯥꯊꯣꯛꯄꯗ ꯌꯥꯎꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯃꯊꯪꯁꯨ ꯑꯩ ꯑꯃꯨꯛ ꯊꯣꯡꯕ ꯀꯥꯟꯗ ꯄꯥꯊꯣꯛꯆꯔꯒꯦ ꯃꯁꯤꯗ ꯃꯌꯥꯝꯅ ꯁꯥꯎꯕꯤꯒꯅꯨꯀꯣ ꯌꯥꯍꯧꯗ꯭ꯔꯦꯅ ꯑꯗꯨꯒ ꯃꯌꯥꯝ ꯉꯥꯗ ꯑꯇꯣꯞꯄ ꯁꯥꯔꯦꯡ ꯅꯨꯡꯔꯦꯡ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅꯁꯨ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯁꯥꯔꯦꯡꯗꯣ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯐꯪꯕꯗꯤ ꯋꯥꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯐꯪꯉꯒꯗꯤ ꯆꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦꯀꯣ ꯃꯌꯥꯝꯒꯤ ꯑꯗꯣ ꯃꯊꯪ ꯃꯌꯥꯝ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯆꯥꯕꯤꯔꯛꯇ꯭ꯔꯤꯅ ꯃꯌꯥꯝ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯊꯪ ꯑꯩ ꯂꯣꯏꯅ ꯕꯣꯏꯗ ꯏꯁꯜꯂ ꯊꯝꯖꯕꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯂꯣꯏ ꯆꯥꯔꯛꯈꯤꯅꯤꯀꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯣꯛ ꯊꯣꯡꯕ ꯐꯪꯉꯗꯤ ꯑꯗꯣ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯅ ꯆꯥꯔꯛꯀꯅꯤꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯍꯟꯖꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯃꯤꯡꯁꯨ ꯃꯌꯥꯝ ꯄꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯅꯕ ꯑꯃꯨꯛ ꯇꯧꯔꯁꯤꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯃꯌꯥꯝꯅ ꯑꯃꯨꯛ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯕꯤꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦꯅ ꯆꯥꯕꯗꯣ ꯂꯣꯏ ꯉꯝꯃꯣꯏꯗꯣꯏꯗꯤ ꯀꯩꯗꯧꯕꯩ ꯄꯨꯊꯣꯔꯛꯏꯅꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯦ ꯑꯩ ꯉꯝꯗꯧꯕ ꯆꯥꯡ ꯈꯇꯪ ꯄꯨꯊꯣꯛꯆꯔꯛꯑꯦꯀꯣ ꯍꯥꯏꯗꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯨ ꯑꯩ ꯉꯝꯃꯣꯏꯗꯕ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯃꯥꯏꯔꯦꯟꯁꯦ ꯑꯍꯥꯎꯕꯅꯤꯅ ꯑꯗꯨ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯉꯁꯤꯁꯦ ꯆꯥꯊꯔꯒꯦꯅ ꯑꯩꯁꯨ ꯇꯧꯔꯕꯅꯤ ꯌꯨꯝꯗꯁꯨ ꯆꯥ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯣ ꯉꯥ ꯑꯇꯥꯎꯕ ꯂꯩ ꯑꯗꯣ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯌꯥꯝ ꯄꯨꯊꯣꯛꯆꯔꯛꯇ꯭ꯔꯦꯕꯀꯣ ꯑꯩ ꯃꯀꯣꯛꯁꯨ ꯑꯩꯗꯤ ꯈꯔ ꯄꯥꯝꯖꯩꯌꯦꯕ ꯑꯗꯣ ꯃꯀꯣꯛ ꯆꯥꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯔꯝꯕꯅ ꯍꯥꯟꯅ ꯆꯥꯗꯣꯏꯅꯣ ꯑꯩꯕꯨꯛꯇ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯤ ꯑꯍꯥꯎꯕ ꯉꯥꯛꯇ ꯃꯥꯡ ꯊꯝꯖꯜꯂꯕꯅꯤ ꯀꯔꯝꯕ ꯍꯥꯟꯅ ꯆꯥꯒꯦꯅꯣ ꯑꯩ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯆꯥꯔꯁꯤ ꯃꯌꯥꯝꯒꯤꯀꯣ ꯁꯤ ꯂꯐꯨ ꯏꯔꯣꯝꯕꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯎꯆꯔꯝꯒꯦꯀꯣ ꯃꯌꯥꯡ ꯇꯣꯟꯒ ꯑꯗꯒꯤ ꯁꯤ ꯅꯨꯡꯁꯤꯗꯥꯛꯅ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯀꯣ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯆꯥꯔꯁꯤꯀꯣ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦꯀꯣ ꯑꯩꯅ ꯉꯥ ꯑꯇꯥꯎꯕ ꯀꯩꯅꯣꯃꯗꯤ ꯍꯥꯏꯗꯤ ꯊꯥꯛꯆꯤꯟꯕꯅꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ 하왜 고하오마 알리지도 얌 하왜 아두가
당신은 뭐 용기가 뭐 레롱이 거면 hả 아니야 레피로면 지금 공으로는 닭살만에 잘해 아더이는 시리야 ngasi samput putre ba chogi thong je samput ki ta cha ye do ba cái dạng ăn từng vậy chogi thong en pa mình ăn thong đấy मैम वीडियो से पाम बितार के लाइक तो बिरमो दो अनो भयंग भी बितार के मैम सब्सक्राइब तो बिरमो nga chong yin chi ka ai atoi pe su oi le du ga matung chu ka ya hole ko thôi hỏi em nè ăn thùng một gì quoi ai đi mai đến thùng một cái em hỏi bạn hỏi thùng mông ra gì không hỏi em ngon quá
หมูย่างหอยมารุมเท่าไหร่मुझे कोई दे थन चाय को का नाम चाह जा मैंมาโคกเสียมเตียงอยู่ในตู้ตับตับติดตายเจ้าเดินเนี่ยงานที่มันเจ้ากันเนี่ยมาโคกเสียที่ข้าได้ปั๊มใจไปข้างโน้นอ่ะ
ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯕꯥꯏ